Incredible Story Manipur ngasisu aigi nuksiraba viewersinggidamak 2020 da release tawkiba Land Shark ki movie puduna laksari fare adudi mayam movie asigi samlakpa wari amadi movie asida saktam langlibi pandabida movie romda oina mai onsilasi movie asi nai taba saruk aduki matik yamna yawba movie ama oibana picture asi khara blur chalhanduna hapcharake masigidamak mayamda ngaknabagidamak haijari fare adudi mayam movie romda oina mai onsilasi movie asina horakpada aikoina mapa macha ani khak samudra mapal amada khoi choptuna famduna leiriba asi aikoina uba fangi makhoi ani na khoi choplakliba asi matam yamna sangna kuisalaklabani adum oinamak makhoi ani gi khoi asida nga macha amata fawba kari amata thuramde asidagi makhoi ani khoi choppa matamda aduki matik yamna su boring surami ngaihaki matungda machanupagi khoi asida achouba nga ama thubagum yamna kanna chingak ami aduga khoi asi mathandan chingkhatpa ngamdabadegi mapa macha makhoi ani changduna khoi asibu chingkhatlambi adubu makhoi anina khoi asi chingkhalakpa matamda aduki matik yamna angakpa fawrambi maramdi makhoina nga achouba ama thure haiduna khalluriba asidi khoi asida thuramliba asi nga achoubadi oiramdre san asiba amagi makok oiduna leirambi masi ubada makhoi ani khalamba asapumba loina kairambi asomna makhoi anina leiringai arapada nong khakpagi makhonsu taraklambi aduga samudragi ising adu ithak ipom naina makhoi tamna karigumba achouba jiba amabu lakpagi mawongda makhoina urambi aduga ithak ipomga loinana lakliba adu makhoigi manakta asum naksilakpa matamdadi sak achouba amani haiba asi makhoi anina khanglaklambi makhoi anina mafam adudagi mathwai kanjanabagi damak chenge haiduna tawringai achouba sak aduna makhoi ani tamna chongjalaktuna makhoi anibu lanthoktuna paiduna leikangda taduna leirambi masi ubada mapa macha makhoi ani aduki matik yamna akiba fawrambi aduga isingda leiba sak adu leikang adudasu chatpa ngamlambi leikang aduda chatkhriduna samurdada amu kumkhiba adu makhoi anina urambi masi uba matamda mapa macha makhoi ani yamna ngaklambi matau karamna samudrada leiba nga asina leikangda chatpa ngamlibano haiduna asidagi aikoida amuk movie asi numit humnigi mamangda hangkattuna ulaklambi matam asida aikoina uba fangliba asi ising manungda leiba lab amada aikoina urambi mafam asida doctor amadi scientist kaya marom amabusu experiment khara tawnabagi damak lab asida thabak tawduna leirammi matam asida aikoina experiment asigi head oiriba nupa asibu uba fangi mana mafam asida leiriba magi investor sing asigi mafamda asumna hairambi aikoina hojik mafam asida tawriba asi cancer gi treatment tawnabagi damak medicine puthoknaba yamna kanna hotnaribani aikoina tawriba thabak asi aduki matik yamna su khumang chawsallei aduna soidana maipakani haiba asi aigi thajabani aduga aikoina genetic modification su tawgani maram asina matam ayambada adumak aikoigi polamsing asi marang kaina fangani hairambi experiment asigi head asigi wa asitaba matamda investor amana magi mafamda harai karigumba aikoina adumna tawba taragadi aikoigi ifamda akaiba kaya marom amasu lakani haiduna adum oinamak head asinadi nupa asina hairiba wa asida karisu thoina khanjaluba tawde maramdi mafam asida leiriba scientist sing asida mana aduki matik yamna thajaba thanami mafam asida makhoina tawriba asi sak amagi mafamda remote control sijanaduna makhoina sak asibu sijananimba mawongda sijanaduna leiribani makhoigi mafam asida ithan kauba nupa amasu leirambi mahak asi sakki maramda aduki matik yamna khang hairaba misak amani mahakpu mafam asida sak asibu yengsinnabagi damak scientist sing amadi doctor sing asina nektuna thamlibani mafam asida aikoina lab asigi assistant oiriba nupi amabu uba fangi nupi asigi mafamda lab asigi head asina sak asibu kaura u haiduna order piraklambi head aduna asumna hairakpadagi mafam asida asiba nga amabu puraktuna nupa amabu changlaklambi aduga nga aduda karigumba chemical kharabu toisalaba matungda makhoina nga asibu kakhalaknaba thamliba ahoba makhul asida nga asibu yanduna thanami ngaihaki matungda achouba sak asi kakhalaktuna nga adubu chiktuna pukhirami asumna achouba sak asina karakpa asi uba matamda mafam aduda leiriba mipum khudingmak loina akiba mipaiba faunarami ngaihaki matungda lab adugi head aduna scientist sing adugi mafamda makhoigi thar experiment adu tawnabagi damak order piraklambi adubu matam asida maga thabak tawminariba assistant nupi asinadi lab adugi head adugi mafamda hairambi karigumba aikoina thar experiment asi haujik tawba yakhiroi
ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯁꯦꯀꯦꯟ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯒꯤ ꯔꯤꯖꯟ ꯑꯩꯈꯣꯏꯗ ꯐꯪꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯤꯖꯜ ꯑꯗꯨ ꯈꯪꯗ꯭ꯔꯤꯉꯩ ꯊꯥꯔꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯁꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯊꯥꯔꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯁꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯖꯤꯟ ꯑꯁꯤ ꯁꯤꯟꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯗꯤꯚꯥꯏꯁ ꯑꯃꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯥꯛ ꯑꯁꯤꯗ ꯌꯥꯟꯁꯤꯟꯒꯗꯧꯕ ꯖꯤꯟꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯁꯥꯛ ꯑꯁꯤꯒꯤ ꯃꯁꯥꯗ ꯖꯤꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯦꯆꯤꯟ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯁꯥꯛ ꯑꯗꯨꯗ ꯖꯤꯟꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯗꯤ ꯁꯥꯛ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯛ ꯑꯁꯤꯒꯤ ꯃꯁꯥꯗꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯕ ꯑꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯁꯥꯛ ꯑꯁꯤꯕꯨ ꯌꯦꯡꯅꯕ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯟꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯁꯨ ꯁꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯅ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯧꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯑꯃ ꯃꯥꯒꯤ ꯂꯦꯕꯇ ꯃꯆꯥꯅꯨꯄꯤꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯃꯄꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯗꯦꯟꯖꯔ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯁꯥꯛ ꯑꯁꯤꯒꯤ ꯍꯥꯔꯠꯕꯤꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯣ ꯑꯣꯏꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯕ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯗꯤꯚꯥꯏꯁ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯁꯥꯛ ꯑꯁꯤꯒꯤ ꯍꯥꯔꯠ ꯔꯦꯠ ꯑꯗꯨ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯛ ꯑꯁꯤꯒꯤ ꯍꯥꯔꯠ ꯔꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯝꯃꯤ ꯑꯗꯨꯗꯤ ꯁꯥꯛ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯥꯛ ꯑꯗꯨꯅ ꯉꯥ ꯆꯥꯕ ꯂꯤꯈꯠꯂꯛꯈꯤꯕ ꯃꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯔꯥꯎꯟ ꯀꯣꯏꯁꯟꯗꯨꯅ ꯁꯥꯛ ꯑꯗꯨ ꯇꯥꯎꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯥꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯗꯣꯛꯇꯔ ꯑꯃꯕꯨ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯥꯛ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯣꯡꯈꯠꯂꯛꯇꯅꯕꯒꯤꯗꯃꯛ ꯁꯥꯛ ꯑꯗꯨꯒꯤ ꯆꯣꯡꯈꯠꯐꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯥꯛ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯕꯕꯨ ꯆꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯛ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯏꯊꯟ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯊꯟꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯈꯣꯏꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯤꯕꯨ ꯇꯧꯔꯨꯔꯕꯒꯦ? ꯑꯁꯨꯝꯅ ꯁꯥꯛ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯅꯈꯣꯏꯅ ꯇꯧꯗꯕꯤ ꯍꯦꯛꯇ ꯇꯧꯔꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯒꯤ ꯃꯐꯝꯗ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯅꯪꯒꯤ ꯑꯗꯨꯃꯛ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒ꯭ꯂꯥꯁ ꯑꯁꯤ ꯇꯝꯅ ꯁꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯛ ꯑꯁꯤꯅ ꯒ꯭ꯂꯥꯁ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁ ꯑꯁꯤꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒ꯭ꯂꯥꯁꯅꯤ, ꯃꯔꯝ ꯑꯁꯤꯅ ꯁꯥꯛ ꯑꯁꯤꯅ ꯀꯩꯁꯨ ꯊꯨꯒꯥꯏꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯁꯥꯛ ꯑꯁꯤꯅ ꯑꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯒ꯭ꯂꯥꯁ ꯑꯁꯤ ꯀꯥꯏꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫
aduga khanghaudana torokpa attack oibana mafam aduda leiriba miyoising adu kari tawgani haiba masada haifam khanglamde aduga glass kairakpa amadi ising mayam ama changselakpa matam aduda miyoi kaya amasu asok apan asi ana kaya marom ama yaurami miyoi khara amana masabu kanjanabagi damak koisen chenabasu honarami mafam aduda mi amaga koikau kaunaduna mathwaibu kanjanabagi damak yamna kanna honarami matam asida ithanna makhoisingi mafamda hairami nakoina tawriba adu karino saksing asi kari amata langba yadabani nakoina sak asigi attack tagi nasabu kanjanabagi damak tumin masi lengdabi adumak layu haiduna yamna kanna lawraklambi matam asida makoina ising asida leiriba marak asida sak adusu chattuna leiribani adubu makoina kari amata lengdabi leibana sak asina su kari amata khangdabi adumak makoigi mayaida chattuna leirambi matam asida laibak thiribadi Dr. Nupi ama mathakta tongduna leirambadagi makhong adu nantharakuna ising aduda taraklambi isingda tarakpagi makhol adu taba matamda sak adu yamna thuna nupi adugi manakta changsinduna nupi adubu chathokhirambi masi ubada doctor ama yamna kanna lawraklambi doctor adugi maikai tamna sak adusu changsinkhirambi masigi khudongchaba asi loduna ithanna tranquilizer lognabagi damak tranquilizer leiriba maikai adomda laami adubu magi hena laibak thiribadi tranquilizer aduna yauriba adu lok tawduna leirami lok asi hangnab honaba matamdasu lok asi hangdokpa yaramde maramdi mafam asida ising mayam ama thumjanduna leibana tranquilizer asina leiriba locker asigi loksu hangdokpa yadribani maram asidagi upai ama natraga upai ama tawduna sak asibu control tawnabagi damak ithanna tranquilizer asibu yauriba locker asigi glass na khajanba mafam asida akanba pot amana yamna kanna thomami asidagi mafam asida ahoba makhol ama suthoami makhol asitaba matamda sak adu ithan tamna yamna kanna changsilaklambi adubu ithan su yamna khonglai thuna container amagi mathakta kakhatuna mathwaibu kanjarami mafam asida monti kauba anoiba nupa amasu yaurami manasu ithanbu sak asidagi nanthokpa matamda mateng panglambi matam asida sak asina amuk monti gi mafamda attack tawnabagi damak yamna kanna changsillambi matam asida ithannasu tranquilizer yauraba nongmai adu sak adu tamna yamna kanna kapambi adum oinamak sak aduda panbadi ngamlamde maram asidagi tranquilizer machil ama paiduna sak adu tamna chongtharaktuna ithanna sak adubu mafam aduda matam kharagi oina wanthahanduna thanambi asumna tawduna monti busu ithanna kanbirami matam asida mafam aduda leiriba makhoisingi mafamda ithanna asumna hairami aikhoi hojik mafam asida asumna adum leibadi yaroi aduna hojik aikhoi mafam asidagi yamna thuna thokhigadabani hairambi adubu mafam aduda leiriba makhoising adunadi ithanna hairiba wa asida yamna kirambi maramdi makhoina mafam asidagi mapanda thokhiba haibasi ising asida kumduna chatkadoribani aduna ising asida kumduna chatpa asi makhoina yamna kirambi maramdi ising asigi manungda hojik sak asi wakhan tadana wanthaduna leiribani karigumba makhoina isingda hek kumbaga sak asina gyan taraklabadi makhoi loina mafam asida sak asina hatkigadoribani adum oinamak hojik makhoisingi mafamda ising asida kumduna chatpa natana atopa option di amata leiramde maram asidagi makhoi sak asina gyan taraktringaigi mamang ising asidagi thohounaba haiduna isingda kumduna chatpa hauraklambi matam asida nupi amagi makhutta akaiba mingsen masetna yatkhibadagi makhuttagi i kharabu thoglaklambi i asigi manam taba matamda wanthaduna leiramba sak asi gyan taraklambi aduga sak asina nupi adu tamna yamna kanna chensilaktuna nupi adubusu mafam asida chathokhirambi anop upa doctor ama yauriba asigi manakta sak aduna changsilakpa matamda doctor asina masabu kanjanabagi damak manakta leiramba miyoi amabu sak asigi mayada insinduna hatoami asumna tawduna makhoi lab asidagi thoknaba gate adu yauraklambi adubu gate asi yauraklabasu mafam asi ising loina thumjanbana maram oiduna gate asi lok hangtokpa adu yaramde matam asida makhoi aduki matik yamna pakhatnarambi maramdi hojik gate asi hangdokpa yadrabadi makhoigi thokpham lambi kari amata leitribani akoiba aduda makhoina adum koyeng jenglakpa matamda lab asigi mathakta ventilator ama yauriba asi urambi asidagi makhoina plan tawrami adudi ventilator asigi mateng tawduna makhoi mafam asidagi loina nanthokhrasi haiduna asidagi makhoi ventilator asigi mateng loduna mapanda thoklakpa ngamlammi makhoina mapanda thoklakpa matamdadi leibak asi lekrak chatuna yamna sauna makhul ama huttuna leiriba asi urambi masi ubada yamna angakpa amadi jingnaba kaya ama fawrambi
ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯣꯛꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯦꯕ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯁꯤꯌꯣꯟ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯉꯁꯥꯏ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯦꯗ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯕꯥꯔ ꯍꯥꯏꯕꯤ ꯑꯃꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝꯁꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯁꯥꯔꯛ ꯑꯗꯨ ꯂꯩꯀꯪꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯥꯟꯊꯣꯛꯇꯨꯅ ꯆꯣꯡꯈꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯛ ꯑꯁꯤꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯅꯥꯟꯊꯕꯤ ꯁꯥꯟꯅꯐꯝ ꯄꯥꯏꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅꯁꯨ ꯂꯣꯠꯂꯝꯃꯤ꯫ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯄꯥꯏꯞ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯁꯥꯔꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯒꯗꯧꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯊꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯌꯣꯟꯒ ꯑꯉꯥꯡ ꯑꯗꯨꯒ ꯏꯊꯟꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯦꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯣꯏꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯏꯊꯟꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯏꯊꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯏꯊꯟꯂꯣꯏꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯁꯥꯔꯛ ꯑꯃꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯎꯕꯗꯒꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯃꯈꯥꯗ ꯇꯨꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯨꯁꯟꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯆꯧꯕ ꯁꯥꯔꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯛꯇꯨꯅ ꯆꯦꯜꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯤꯛꯇꯨꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯤꯕ ꯁꯥꯔꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯁꯥꯔꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯆꯤꯛꯇꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯈꯔ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯏꯊꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯄꯣꯊꯥꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯁꯥꯔꯛ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯊꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯏꯊꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯁꯥꯔꯛ ꯑꯗꯨꯗꯤ ꯏꯁꯤꯡꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯟꯗꯤ ꯅꯨꯡꯆꯦꯞ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯊꯟꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯆꯧꯕ ꯁꯥꯔꯛ ꯑꯗꯨꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯇꯤ ꯑꯃꯗꯤ ꯁꯤꯌꯣꯜ ꯂꯥꯛꯇꯨꯅ ꯏꯊꯟꯕꯨꯁꯨ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯏꯊꯟꯕꯨ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯃꯈꯣꯡꯗ ꯆꯤꯛꯀꯗꯧꯕꯒꯤ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯊꯟꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯈꯣꯏꯅ ꯁꯥꯔꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟꯠ ꯇꯧꯔꯨꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯁꯥꯔꯛ ꯑꯁꯤ ꯑꯣꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ? ꯑꯁꯤꯗꯒꯤ ꯁꯤꯌꯣꯅ ꯏꯊꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯥꯔꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯇꯣꯞꯄ ꯖꯤꯟ ꯑꯃꯕꯨ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟꯠ ꯇꯧꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯨꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯥꯔꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯔꯕ, ꯂꯩꯀꯪꯗꯁꯨ ꯆꯠꯄ ꯉꯝꯕ ꯁꯥꯔꯛ ꯑꯃ ꯑꯣꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯔꯛ ꯑꯗꯨꯗ ꯌꯥꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯅꯣꯞ ꯎꯞꯄ ꯉꯁꯥꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯕꯨ ꯏꯟꯁꯤꯟꯗꯨꯅ ꯁꯥꯔꯛꯇ ꯄꯤꯖꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯍꯟꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯔꯛ ꯑꯁꯤꯅ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯒꯤ ꯃꯅꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯊꯟ ꯑꯃꯗꯤ ꯁꯤꯌꯣꯟ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯅꯣꯞ ꯎꯞꯄ ꯗꯣꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯆꯦꯟꯕ ꯉꯝꯗꯕꯤ ꯇꯨꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯨꯁꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯁꯤꯌꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ
ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯆꯦꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯥꯛ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯁꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯟꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯥꯛ ꯑꯁꯤꯗ ꯄꯤꯖꯅꯕꯒꯤꯗꯃꯛ ꯁꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯆꯦꯟꯕ ꯉꯝꯗꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯇꯨꯁꯟꯈꯤꯕ ꯑꯗꯨꯗ ꯈꯔꯕꯨ ꯁꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯒꯤ ꯃꯅꯝ ꯑꯁꯤꯗ ꯁꯥꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯆꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯁꯤꯌꯣꯟꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯁꯥꯛ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯁꯥꯛ ꯑꯁꯤꯕꯨ ꯍꯤꯡꯅ ꯐꯥꯕ ꯑꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯁꯥꯛ ꯑꯁꯤꯕꯨ ꯍꯤꯡꯅ ꯐꯥꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯅꯁꯨ ꯁꯥꯛ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯥꯛ ꯑꯁꯤꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯕꯣꯝ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯏꯊꯟꯒꯤ ꯃꯐꯝꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯦꯕ ꯑꯁꯤꯒꯤ ꯍꯦꯗꯅꯗꯤ ꯁꯥꯛ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ ꯍꯤꯡꯅ ꯐꯥꯕ ꯑꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯊꯟꯒꯤ ꯃꯐꯝꯗꯗꯤ ꯁꯥꯛ ꯑꯁꯤꯕꯨ ꯍꯤꯡꯅ ꯐꯥꯕ ꯑꯗꯨ ꯉꯝꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯏꯊꯟꯒꯤ ꯃꯐꯝꯗ ꯁꯥꯛ ꯑꯁꯤꯕꯨ ꯍꯤꯡꯅ ꯐꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯊꯟꯅꯗꯤ ꯂꯦꯕ ꯑꯁꯤꯒꯤ ꯍꯦꯗ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯝꯗꯦ꯫ ꯁꯥꯛ ꯑꯁꯤ ꯍꯤꯡꯅ ꯐꯥꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯃꯇꯝꯗ ꯏꯊꯟꯒꯤ ꯃꯐꯝꯗ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯅꯨꯄꯤ ꯑꯃꯗ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯣꯟꯇꯤ ꯍꯣꯏꯅꯁꯨ ꯏꯊꯟ ꯑꯗꯨꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯏꯊꯟ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯥꯛ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯖꯍꯥꯖ ꯑꯃꯗ ꯇꯧꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯃꯤ ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯁꯥꯛ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯌꯣꯟꯅꯁꯨ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯛ ꯑꯁꯤꯒ ꯀꯅꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯥꯛ ꯑꯁꯤꯗ ꯀꯅꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯥꯛ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯤꯇꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯁꯤꯇꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯁꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯎꯈꯤꯕ ꯃꯄꯥ ꯃꯆꯥꯅ ꯁꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯨꯅ ꯀꯪꯐꯥꯟꯗ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯛ ꯑꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯅ ꯐꯥꯗꯨꯅ ꯍꯥꯠꯄ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯛ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯁꯥꯏꯀꯜ ꯊꯧꯖꯤꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯁꯥꯛ ꯑꯁꯤꯅ ꯍꯦꯛ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯤꯌꯣꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯁꯥꯛ ꯑꯁꯤꯒ ꯀꯅꯦꯛ ꯇꯧꯅꯕ ꯋꯦꯕ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯋꯦꯕ ꯑꯁꯤ ꯍꯦꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯃꯌꯥ ꯀꯥꯊꯣꯛꯂꯝꯂꯕ ꯁꯥꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯒꯅꯦꯜ ꯊꯥꯗꯣꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯕꯣꯔꯗ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯣꯟꯇꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯁꯥꯛ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯁꯣꯔꯁ ꯈꯔꯕꯨ ꯇꯩꯁꯟꯗꯨꯅ ꯑꯆꯧꯕ ꯈꯣꯏ ꯑꯃꯗ ꯂꯦꯡꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯒꯅꯦꯜ ꯋꯦꯕ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯌꯣꯟꯅꯁꯨ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯇꯤ ꯑꯗꯨꯗ ꯁꯥꯛ ꯑꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯣꯟꯇꯤꯅ ꯂꯪꯊꯈ꯭ꯔꯤꯕ ꯁꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯈꯠꯂꯛꯅꯕꯒꯤꯗꯃꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯁꯥꯛ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯗꯨꯅ ꯃꯈꯣꯏꯅ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯈꯣꯏ ꯌꯥꯎꯔꯕ ꯁꯥꯛ ꯑꯗꯨꯗ ꯆꯤꯛꯈꯤꯔꯝꯃꯤ꯫
ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯛ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯌꯣꯟꯗꯤ ꯕꯣꯠ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯊꯟꯁꯨ ꯕꯣꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯁꯥꯛ ꯑꯁꯤꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯥꯛ ꯑꯁꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯌꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯁꯤꯒꯅꯦꯜ ꯀꯅꯦꯛ ꯇꯧꯕ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯛ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯁꯥꯛ ꯑꯁꯤ ꯃꯥꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯁꯤꯌꯣꯟꯅꯁꯨ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯑꯗꯨꯗꯤ ꯁꯥꯛ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏ ꯚꯣꯜꯇꯦꯖ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯁꯥꯛ ꯑꯁꯤꯗ ꯆꯤꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯥꯛ ꯑꯁꯤꯕꯨ ꯋꯥꯟꯊꯍꯟꯈꯤꯔꯝꯃꯤ꯫ ꯁꯥꯛ ꯑꯁꯤꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯑꯁꯤꯁꯨ ꯑꯁꯤꯒꯨꯝꯅ ꯁꯥꯛ ꯑꯁꯤꯕꯨ ꯍꯤꯡꯅ ꯐꯥꯕ ꯑꯁꯤ ꯄꯥꯝꯂꯤꯕꯅꯤ꯫ ꯁꯥꯛ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯂꯦꯕ ꯑꯁꯤꯒꯤ ꯍꯦꯗ ꯑꯗꯨꯅ ꯃꯈꯨꯠꯅꯁꯨ ꯅꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯅ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯌꯣꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯅ ꯁꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯃꯕꯨ ꯇꯧꯒꯗꯧꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯅꯤ ꯈꯪꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯁꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯦꯕ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯛ ꯑꯗꯨꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯁ꯭ꯃꯣꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯁꯥꯛ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅꯗꯤ ꯁꯥꯛ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯁꯥꯛ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯕꯨ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯥꯛ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯞꯂꯤꯕ ꯑꯁꯤ ꯁꯥꯛ ꯑꯗꯨꯗꯤ ꯀꯗꯣꯝꯗ ꯂꯩ ꯍꯥꯏꯕ ꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯤꯗꯒꯤ ꯁ꯭ꯃꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯁꯥꯛ ꯑꯗꯨ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯊꯟ ꯑꯃꯗꯤ ꯁꯤꯌꯣꯟ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯕꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯑꯁꯤ ꯁꯥꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯧꯖꯤꯛ ꯏꯊꯟꯅ ꯁꯤꯌꯣꯟꯒꯤ ꯃꯐꯝꯗꯒꯤ ꯀꯟꯇ꯭ꯔꯣꯂꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯛ ꯑꯗꯨꯅꯁꯨ ꯏꯊꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯂꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯁꯤꯌꯣꯟ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯔꯦꯅꯦꯗ ꯑꯃꯕꯨ ꯁꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯍꯨꯟꯁꯤꯟꯅꯕ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯗꯤ ꯁꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯡꯅ ꯆꯣꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯇꯥꯕ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯥꯛ ꯑꯗꯨ ꯏꯊꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯟꯕꯨ ꯁꯥꯛ ꯑꯁꯤꯅ ꯆꯥꯔꯝꯗꯕꯤ ꯁꯤꯌꯣꯟꯅ ꯑꯁꯣꯝꯗꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯗꯒꯤ ꯋꯦꯕ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯌꯣꯟꯕꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯑꯅꯣꯏꯕ ꯃꯣꯟꯇꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯣꯟꯇꯤꯒꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯑꯁꯤꯕ ꯁꯥꯛ ꯃꯆꯥ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯣꯟꯇꯤꯅ ꯁꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ
ꯑꯁꯤꯕ ꯁꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯪꯂꯛꯂꯝꯃꯤ꯫ ꯁꯥꯛ ꯑꯗꯨꯅꯁꯨ ꯑꯁꯤꯕ ꯁꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯊꯟꯅ ꯁꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯒ꯭ꯔꯦꯅꯦꯗ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯕꯣꯝ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯕ ꯑꯗꯨꯗꯒꯤꯗꯤ ꯁꯥꯛ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯕꯣꯝ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯁꯥꯛ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯣꯟꯇꯤ ꯑꯃꯗꯤ ꯁꯤꯌꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯏꯊꯟꯕꯨ ꯂꯩꯕ ꯑꯗꯨ ꯎꯔꯝꯗꯦ꯫ ꯏꯊꯟ ꯑꯁꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯁꯤꯗ ꯁꯥꯛ ꯑꯗꯨꯒ ꯄꯨꯟꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯃꯣꯟꯇꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯊꯟꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯏꯊꯟꯕꯨ ꯎꯕ ꯃꯇꯝꯗ ꯁꯤꯌꯣꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯏꯊꯟꯗ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯆꯧꯕ ꯁꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯁꯥꯛ ꯃꯆꯥ ꯑꯃꯕꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫